hꯧzik EEVFAM secretary oina idina asi aikoina houzik Manipur da May 3rd 2023 dagi Manipur da asi bauda chathaduna lakliba violence gi maramda miyoi chahum hena laikhidre kaya amana asoba panangduna koi kanoina soinairaga leiba awaba kaya taribase sidasidane EEVFAM na mamang sahi kaya honaduna laiba koi armed forces special power act na maram oiraga hatok pikraba extrajudicial killing kaya na nehat pikraba singi imung singsina ne handaki violence am tholakpasida na hongna na koina wanba myam do yam wana horokiba myam do amu kana ningsinga ba haiba tare aduna koida amuka hena violence na maram oiraga sonba aduna maram oiraga koina union government amadi state government da yari ba makai atuba matamda violence any violence se lepanbiu armed conflict lepanbiu hana akoina condemn tawningbagi yamna pendaba nuaitaba phongdokningbagi ngasi press meet asi pangthokjabani hobiki oina akoina sum khanjabada kainose thoiba violence se sigi mamangda hanagi hobiki extrajudicial killing mayam thokibasina maram oiraga sahi hujik akoina EEVFAM form tawbadagina sahi trauma hena akoina widow ama oina hingba matamda natragana nungsiba ima singigi masa nungsiba kainagibagi ima sing adagi leihoriba angang singigi mapa kainabagi angang singigi awabase yam wana hingnanabagi buhonagadra adagi akoigi isa ithandagi dignity bungasagadra adagi angang singbu semgadra sigumba mayam sigi awaba mayam sigi violence sida akoigi leigidriba singigi imung manungsina widow kaya puthoe mapa leitaba angang kaya puthoe masa kainaba ima kaya puthoe si mayam sina akoida amuka hena yam thina sollaba haitare thawaise aduna maram oiraga yari makai union government na violence any violence se armed conflict sing se extrajudicial killing sing se lepanbiu haibase hanjan appeal tawjari yam thamoi sokna tawjari hena hanjan kairaba thamoi ne haiba tare khangba ngamdre aduga mamang tapta matam khara sahi khara gi mamangda armed forces special power act lathok pigibado ado amung hanna armed forces special power act thamjan birakanu aduga Manipur pumbadagi kogi pundo pura repeal tawbiyoba armed forces special power act se koina haijaningbadi khangba koi wangang bo ngamjadre haiba tare khangba ngamdre aduna government sina state government amadi union government na aigi sai su nungsigraba imung manunggi family mi sokte haibagi wakhalonda adum tawriba mayam se drama dona lila dona nungai yengaga di leibiganu yariba kai atuba matamda akogi violence sing se lepanbiu akoi yam ware khangbagi khangba ngamaktre hauze koi matam khara sahi traung amuk se EEVFAM form tawraga khara hona jaduna Manipurda fake encounter si khara makai di amung lepe kitang justice si khara phangba hawrakra haina akoi se kitang dipenjaba wabadi wari bani loiba naide adu kitang dipenjaba phangjabani adu handaki violence na amuka hana armed forces special power act na soalaba family sing se sida handaki violence na amuk soaleba samna haraga district khudingmaki Manipur gi district khudingmaki miyoi sing sida oiriba EEVFAM gi family sing do handaki violence na mayu makai maithado pigiba leibam leitaba pura kumut muthapiba triple times double times hatopi ba samanareba aduna maram orga koise khangba ngamaktre haitare aduna masigi press meet thawaina koise yamna khangba ngamaktabadagi pangthokjabani gari makai di armed conflict se extrajudicial killing amadi violence sing se loisanbiu haibasine koina EEVFAM gi side dagi hanjan haijaningi se duga mamang thakta gi 2009 dagi EEVFAM form tawdana hojik pawda koina supreme court ta PIL thadana case mayam ama chathadana supreme court na 2016 8 July dagi kogi investigation tawna ba judgment ama refer tawdana kotana ngasi bawda honarga sigi maram sigi matang da sokoi honna jarwaga yam wana case bu honagadra akogi hingnaba bu honagadra adagi social stigma natraga trauma mayam jim pugadra koise yam ware haiba tare seng nairabada maram aduna yari makai akogi violence sing se union government amadi state government na athuba matamda loisanbiu haibase haijaraga loisinjari